आकाशवाणी इम्फाल Ngangom Kiran पाव पाजरी अहानबद मरुइब पाव मणिपुर अमदी मणिपुरी सिंह खुंदाबा राज्यसगी वांग मदंगसी जननेता हिजम इराबोट की साम कुनमरी सुबम पोकुमोन नमित पालन पाक्सना पांगथोकनाख्रै मुख्यमंत्री एन बिरेनना खुनाय असगी याइफनबगीदमक मपुनसी कथोखिब लुसिंगबासिना तौरम थबकसिंग अइखोइना काउफम थोकते हाइरि मणिपुरदा नोमखक्तदा ख्वाइदगी याम चांगदंगसी कोविड-19 नारब मियोय सामरी कुनमाथोय नाब फखरे नाब फबग चांग साद 63.02 यौरे मे अनि नौन सिखी लखनऊ दलैबा सीबीआई की स्पेशल कोर्ट ना बाबरी मस्जिद थुगाइबदा चेनब मे 39 मरा लेते हाइख्रे अमसुंग अक्टोबर 3 दा पांगथोकदरिबा यूपीएससी ना लौबा कुमसी सहिग सिविल सर्विसेस प्रिलिमिनरी एग्जामिनेशन जैथोकपा सुप्रीम कोर्ट ने याखिद्रे महात्मा गांधी के साम यांखई शुभ मपोक कुमोन थोरंगमरी लेनेना संदोकपा अखनब सेरिस्ता बापूजीना फोंदोकलंबा वाफुंगा लोइनना पावसी हौजरी लाई खुरंब लोरब मतुंगदा महात्मा गांधीना खुंगंगी लम सौकत हनबदा मतेंग पांगनब फोंदोकखी एक एक कोड़ी करोड़ों में से भी लेकर हम फूंक फूंक पर चले और आज से आगे करें और ऐसा समझें कि एक कोड़ी हम खर्च तो करते हैं लेकिन वो हिंदुस्तान की झोंपड़ियों में जाती है कि नहीं, ये देखना है। मेरे लिए तो वही हिसाब होता है कि हम पैसे लेते हैं करोड़ों रुपये, वो हिंदुस्तान की झोंपड़ियों में से आता है तो वहाँ उसमें से हम कितना भेजते हैं। और कानून तो ये कहता है, सच्चा कानून, कि अगर पंचायत राज है, लोगों के नाम से ही राज चलता है, लोगों के काम से ही राज चलता है, तो लोगों के पास से पैसा तो लेना पड़ेगा, लेकिन वो पैसा देते हैं उससे 10 गुना उनके घर में जाना चाहिए। हौजिक मपुंग एबा पाव पिजरी मणिपुर की तोंगान तोंगान मफम अमदी मणिपुरी सिंह खुंदाबा राज्यसगी वांगमदा लेबा मफम कयादंगसी जननेता हिजम इराबोट की साम कुनमरी शुभ मपोक कुमोन नमित पालन पांगथोकनाख्रै राज्य सरकार ने सिंधुना इम्फाल की थांगबन लीला सिंह कोनांगखोंग लैबा इराबोट स्क्वायर पांगथोखिबा नुमित असिगे पालन थोरमदा मुख्यमंत्री नोंगथोम बिरेन सिंह लुसिंगदुना उप मुख्यमंत्री वाई जॉय कुमार मंत्री सिंह एमएलए सिंह अमदी मियामना जननेता इराबोट की मूर्तिदा लैसु कतुनै काई कुमनबो उटकी पाउमिसिंग वांगांगदा सिरि बिरेन हाई खुनाय असिगे याइफनबगीदमक मपुनसी कथोखिब लुसिंगबासिना तौरम थबकसिंग अइखोइना काउफम थोकते महागना हाई जननेता इराबोट की वाखलोन अमदी राज्य सिंबा थुंगना लम खुदिंगमक्ता चौखटनबो होनरंबा महाकी थौंग अदु अइखोइना खुदुंग इंदुना चलसे नमिसदा कने प्रजा मणिपुरी प्रजा मयाम दा माबु निंगबा नत्रगा मागी नुमित पांगथोकपा हाइबसे नॉर्मली बट मागी वाखलोन मागी मरिबा मजाति नुंगसिजबा मरिबा नुंगसिजबा लाइतलायरा अतोलाता लोंगिसिंग नुंगसिजरंबा अगनब होनरंबा नु वाखलोन दु मणिपुर मयाम दा हाना सेलिब्रेशन के मख हेना जेनबिदनसी इराबोट सेलिब्रेशन कमिटी मणिपुर नसु जननेता इराबोट की साम कुनमरी सुबम मपोक कुमोन पालन इम्फाल की पैलेस कंपाउंड लैबा इबोयम सुमंग लीला संगलेन पांगथोखी थोरमदुदा मियामना जननेता इराबोट की मिटमदा लैसु कतुनै काई कुमनबो उटकी थोरमदुदा वांगांगबदा सीपीआई मणिपुर स्टेट काउंसिल के सेक्रेटरी एल सोटिन कुमार सिंहना जननेताना मियामगिदमक होनरंबा कयाबु सिंथाकी थोरमदुदा जननेतागा नकनना लोइनरंबा एम इभोल सिंह इराबोट सेलिब्रेशन कमिटी के चेयरमैन अमसुंग हानगी मंत्री डॉक्टर एम नरसिंह अमदी अतई सकनारबा मियोय कया सरुक याखी थोरमदुदा तोंगान तोंगानबा लमगी मना अमदी मोमेंटो सिंगसु यंथोखी लमयानबा इराबोट मेमोरियल चैरिटेबल ट्रस्ट न मणिपुर सरकार दा जननेता इराबोट के पोकफम पिसुम ओइनाम लैकाय अमसुंग महाकना लैखिदबा म्यांमार की तांगबो खुल निंगसिंग खुबम ओइना संगतनबा अमोहन तक्सिनख्रे ट्रस्ट के एडवाइजर अमसुंग हानगी मणिपुर ह्यूमन राइट्स कमीशन की मेंबर ngangbam नोंगाइना ngasi इराबोट की मपोक कुमोन थोरमदा मणिपुर की अपुन सक्तम की सिंबल अम ओरिबा जननेता की फिदम अदु लौदुना मणिपुरी सिंगु मांगजिल थाब जाति अम ओहेनसे हाइना अपील तौकी नमित असी शिवसेना मणिपुर स्टेट नसु पांगथोखी थौरंग मरी लेनना डोल की प्रेसिडेंट एन टोम्बिना उरिपोक बसस्पति मनिंग लैकाई की कंटेनमेंट जोन लैबा युमसिंगदा साना थननो पोलमसिंग खुसिनखी लोक जनशक्ति पार्टी एलजेपी मणिपुर नसु ngasi इम्फाल की बाउपरादा लमयान बेहिजम इराबोट की मपोक कुमोन थोरम पांगथोखी थोरमदुदा सरक याखिबा हानगी मंत्री अमसुंग एलजेपी की लुसिंगबा कराम शामना हाई मियाम की लुसिंगबा सिंगी मरकता कथोक पगलोनेना थमोय सेंग थबक तौब लुसिंगबा सिंगी मसिंग यामना वाटली
irabot ki wakalon sing khara do rabasu tung induna sarpangam labadi awan bu khunai ma purapangam gani life savers manipur na lamyan be hijam irabot ningsing numit kamari lenena sayol machuna chathagada be idan tabu ki thoram ngasi dagi haukrai palan thormasi khurai sajor laikai high school da eastern popular club khurai trading jam laikai da sindana pangtoki nambol makha youth and sport development club citizens association for rural development wabagai youth volunteers association palel nauria pakhang lakpa kendra clubs coordinating committee karang panthoibi khoyol standard association bisnupur young development organization thawbal iram da myang gi apun ba khorjai lupna sing belup kayana sungasi jananata irabot ki sam kunmari shibong pok kumon gi palan pangthok nakhi mitai council morena su tongan tongan belup singa khosen oduna numerasi gi palan thorong ngasi pangthokki Zanenata irabot ke sahi machunut pangthok kadabat sam kun manga subuma pok common palan sungasi Imphal gi MDU hold hodokre Zanenata hijam irabot birthday celebration committee na sinra pangthok kodari palan thormadu hodok laduna committee gi chairman Sarat Salam na hai sahi machunut pangthok kadaba palan thormasi gi saruk ama oina Manipur gi manung ama sungma panda thorum kya sili sahi sigi manung da kala sanskriti sahitya sanakonaba social activism adi I pawgilam da thabak tawba khangalaba miyosing da su committee na mana mathum pigani Manipur Bidhan Sabha ga daksayim naum khyamsa na hairi lu nan lai bahai basi sakut khunai amagi saktam nei Imphal gi langthabal lef awang laikai da pangthokpa jananata irabot ki mapok common palan gamari lenana nambul turel yauna lamtu sengdokpa masung meritorious award kyan thokpa gi tharom da wangang bada sri khyamsa na hai nambul turel ase hana oiramba phim ga yengna bada hojikti phagalle mahak na hai turel ase lu nan thamna bohana bada sarkar khaktana tana miyamna su mapung phana sark ya ba tangai phade Siri Khyamsan hai sakut pukunai ma sengwat na bohana bada aman amabu mateng pangna bahai basisu yamnamak maru oi Atai lamgidi khangde Manipuri oinadi akoi khudimak na sarkar haiduda loi thajaba thamadi langani sarkar asigi tongan ba system amani aduna akoi isa gi involvement yaudragadi lunan baisi suya yaroi na duga nana hingba nana lewaisi lamdam dugi natraga jati dugi sakhatpagi mami amadi oi Langthabal Maike ki club ke amarum punchinduna samba United Committee Langthabal na sin kiba thormaduda Bharatiya Infra Private Limited ki managing director N Ibochawu Singh yauna Imphal West ke adaksa jila parishad ki member pradhan amadi upa pradhan ke asu sarukya ki paw ki marak thatna atenu break ama Viral hepatitis B amadi C lem na test tobuga loinana hepatitis C lem na layeng bagi kudong sabasing National Viral Hepatitis Control Program gi makhada masak khandoklaba model treatment center sing RIMS Jenims District Treatment Center oriba District Hospital singda phangbigani kanaguma miyoi singna viral hepatitis na naramba yai haina chingnabi ba leirabadi thinthaba tawdana haiba treatment center sing aseda laktuna test tawthokpiyu khangdokpiyu virus sing asi karigumba yauramba tarabadi matam chana layeng bagi kudong sabasing lobiduna laina sing asina tung thogalakpa yaba kudong thiba sing haibadi chronic liver disease liver cancer na chingba kaya dagi ngathok minasi miron minupi khuding makna suksoi soidana hepatitis B test tawthokpiyu amadi poglagliba angang khuding mak hepatitis B gi birth dose kapthokpiyu karigumba miron minupi sing hepatitis B positive oiba tarabadi government health facility labor center singda angang unabiyu angang hekpokpaga hepatitis B vaccine amasung hepatitis B immunoglobulin injection pungkun mari gi manungda kapthokpiyu paujenjariba National Health Mission Government of Manipur Tabiriba Pawasi Akaswani Imphal dagini Manipur da nom khakta da khwaidigi yamba sang ngasi COVID-19 naro miyoi samri kunmathoi naw faglakrai Raja COVID-19 common control room gi pawna hai hauzik raja sida punna miyoi lisingni pan samri humpu naw phakhibagalona naw faglakpaga sang sa da humputra taret dasmik shino ani yaure haukyo pung kunmari da miyoi chani kuntra taret nawna COVID-19 positive oiba thangnaki hauzik active case lisingani chamri yankai taruk lairi haukyo pung kunmari da thawal amasung Imphal West jila dagi COVID-19 positive oiba nupa ani sikhibagalona sikhiba mi gi masingna humpu taret sure Imphal ki RIMS Hospital ki Psychiatry Department ki makok Dr. R. K. Lenin Nahairi COVID-19 na nawami ki masing leptana hengalak liba sigi yenglaga hanadagi hena saksin bagi tangai phadaba leire Akaswani Imphal gi paukang buga ngasi akana unaba mada Dr. Lenin Nahai laichit asina nawami gi masing na hengalak laba matamda hana saksin lambat sangdagi khara komthor pugum uriba si laibak thibani maramaduna laichit asi mapung phana thengnaba ngamna ba mipum khudimakna sarkar na piriba chana kanung sin ngak na satpagi tangai phadaba lai Lengak na piriba advisory mayam tausi tauroisi haiba posting se koi ngak na chatpa aduga haksang kanna thamba immune system hengar hanba masigi damakta khona
matam naiba khwaidai maroi ba stress and tension se masina immune system bu handhali aduna ikoi ka he na kiruba koina mukana balaite adui mahuta cheksin maromda onthok piragaikoina isabu amadi pungni wakhalbu masafana thamba yana na bai damakta yoga meditation aduga koigi afaba positive thinking lomda mai onsin ba aduga punna hingminaba amana amu sogatpagi thamjado la e Manipur Water Supply Project ki makhada Khurai Chingangom Water Supply Scheme ngasi LDA ki Chairman L Susindrona Kongpal Kongkham lai kaida laiba Unity Club Ground da jatra hun krai New Development Bank ki makhada rajya ki PSE Vibhag na pahit kadori project asina yumthong lising mari changwa da thangnana baphob ising pinana pandam thamle Thanglon Vidhan Sabha Kendra dagi karakpa bungjagin Baltebu Tribal Affairs and Hills Transport amasung GAD gi mantri hablakpada Paite Tribe Council amasung Jomi Council nungayo phongdorakli Siri Baltebu Rajya gi mantri mandanda yaholakpa gidamak lupsing asina Mukhyamantri Nongthomam Biren Singh bu thagatpa phongdorakli Kamjong Jila ki Fungyar Block ki manung chanalaiba Khambi Khul amasung masigi akoibada laiba mafam singda Kaujeng Paktaknana taba thengnare Khulsing asigi miyam gi hingnana bagi lambi asi mapungoina pamlo ubo oibana masina khunja singda chauna mi payo pohle kaujeng na mahi marong kaya mahan taliba sigi matang da khambi khulgi khulakpana asumna hai kumchi ge khoi gi chinglo ubasi kaujeng laktuna ai khoi na thaba phau adegi mana masing mayam si kaujeng sina loina chathok pi grabani maru gidi low sibu depend daurge hinbanina concern authority na mieng changbiduna mating pangbinaba haina appeal tawjari Akaswani Imphal lagi pau tabiri Lucknow dalaiba CBI ge special court na Babri Masjid thugaibada chanaba mi kuntrani thoimak mara laite haikre CBI ge special judge Surendra Kumar Yadav na hai masjid thugaiba gi thodok adu hanana mangjong na thorang torga chathaki banate khudak to thoki ba thodok ni mahak na hai case adu gi matang da CBI na siriba maral sing adu gi matik sawa praman phangde rai adu lautol adu special judge adu na hai masjid thugaiba gi thodok adu samaj gi mayok to laiba mi kharan chathaki bani amasung maral laire hairiba mi sing adu ga makhoi ga mari lainade maral laire hairiba mi kuntrani thoi adu gi manung da yauriba LK Advani Kalan Singh amasung Murli Manohar Joshina Singba makok tangbulu singba ayamadi toan ba maram singdagi Lucknow gi court lakhide COVID laichet amasung laiba ki mafum khara dai shauk thokpana maram oiduna Union Public Service Commission UPSC na lawba kumsi sahigi October mari da pangthok kadariba Civil Services Preliminary Examination yai thokpa Supreme Court na yakidre Justice AM Khanwilkar B.R. Gabay amasung Krishna Murali gi bench samana Kendrada laichet asina maram oiduna makhoi gi aroi boina parikya thaba ngamhaudraba candidate singidamak amu hana khudong chaba ma pinana bagi matang dasu khanana ba haike UPSC gi lesingani kun amasung lesingani kun ma thoiga Civil Services Exam punsinana ba tharak puwakat adusu khwaidigi makok thongma court asina lawkhidre Lebak asida COVID-19 ga punu positive case masinga yengnabada active case ki chang leptan hantarakli Hojik lariba active case asi apunba positive case masinga sada taramanga dasmik ama khakta oiri mamang tha August amada active case asi apunba case ki sada kunthramdoi dasmik ahum ani oiramadu ngasi September kunthra da sada taramanga dasmik ama hanthare Nupi masa amabo mahaki khulgi miyoi marina gangrap amadi attack Tauro matungda Delhi gi hospital amada laikhidabagi thodok aduga mari lainana Pradhan Mantri Narendra Modi ngasi Uttar Pradesh ki Mukhyamantri Yogi Adityanath ka wari sanakre Loisilakpada Philippines ki artist amana sakpa Bapuji na pamjaramba bhajan Aroibada Maroyo Pau Amohanna Manipur amadi Manipuri sing khundaba rajya sigi wangmada ngasi jananata hizam irabot ki sama kunmari shubama pok kumon palan paksana pangthok nakrei Mukhyamantri N Birenna khunaya sigi yaifana bagidam mapunsi kathokiba lusingbasna torma thabak sing aikhoina kaufam thokte hairi Manipur nom khakta da khwaidigi yamba sang ngasi COVID-19 naramami samari kunmathoi nawa fagalakrei Lucknow da laiba CBI ge special court na Babri Masjid thugaibada chenaba mi kuntrani thoimak mara laite haikrai amasung
October 3 da pangtokadoriba UPSC na lawba kumsi sahigi Civil Services Preliminary Examination jai thokpa Supreme Court na yakidre Paulo Jere.